Kangpokpi District Chief Minister Yumnam Khemchand Laktuna Mapham Adugi Meeym Singga HAKTHENGNANA UNABADA NATTANA CHAOKHAT THOURANGGI THABK THOURAM PAIKHATNABAGIDAMAK LAMBI YATLAMBAGIDAMAK NPYF na THAGATPA PHONGDORAKLI National People's Youth Front Kangpokpi District ki maikaidagi thadorakpa cherol amada CM na hokhiba numita laklamba aduda analayengi tongan-tonganba infrastructure sing amadi atai thabak thoram kayada chaukhathanabagi makhal makha kayagi thabak sing paikhatnabagi khongthang laukhatlamki Masina Kangpokpi bu hena chaukhathanbada mateng oiragani amadi grassroots level da lairiba miyamga haktengnana unaduna wari sabagi khudongchaba amasu CM gi khongchut aduna piramki CM na miyam da piramba thajaba sing adu thabakta onthokduna hawalakliba singda hena khudongchaba ohenaba amadi ingtappa manipur ama oirakpa oiresanu haina cherol asina makhatari